मणिपुर थोक्लिबा इरांग असिबु लाक्सिनबगिदमक मथौ तौबा लाखिबा BSF की हेड कांस्टेबल अमा ngasi masagi service gana kapsin jabadagi lekhidre haide thaudok adugi matangda police agi fangba pau amana hai thaudok adu ngasi ayupung 3:10 rom tarakpa adwaida Kakching district ke manung chana kairakta laiba district asigi commando complex ta thokibane lekhidraba BSF ki personnel adude kuntaruk suba BSF battalion ge A company da head constable iba Sunil Kumar Huda chahi nifuga taruk apokpa bilbil kauge mahak Haryana ge Kiloi village takine haujikna kairakta laiba commando complex ta hangba BSF ke kuntaruk suba battalion ge A company ge temporary camp ta posting taraka leibne ngasi ayupung chaurakna 8:10 rom tarakpa adwaida kairakta laiba commando complex manungda nomai makhol takhe madudagi BSF ke ate personal singna changsilaga yenglubada Sunil Kumar Huda siraga leramani haide thaudok adugi matangda Kakching police na case ama lokhatpagal loinana Manipur police ke forensic science ki team ama laktun yengsilaba machong postmortem ki damak Jenims ki mokta thamkre haina paw asina makha tari